ngasi numida waram phongkiba tongan manipuri siphongsing amasum thokkiba thawdo wathoksingdagi maruibi ipausing mayamna thamjagi hanmada kanglai pakhi maira digi lokhosaraga chief minister na puriba state central library imphal sumtagi staff taragani thukaktana run tawduna lairi district library sing sumaming tagi oina lairi India pumbada library mapung phana sakot hananaba barat lengana lokhat phamtok pathabak singda khutuna hotnaraba su manipur di masigi mami ama phaw tabagum tadap tawri Manipur Chief Minister na Art and Culture Department asi puri bani adubo department asi ki makhade leiriba State Central Library Imphal asi lenga na miyeng sangbidabadagi laifam tokpa staff masing suna leitre housing supnatagi staff taraga ni khaktana run tawtuna leiri aduga State Central Library Imphal gi makhada Manipur gi district singda hangdokliba district library sing maming tagi wana leiri pausi asin thijiloba matamda phanglakhiba report ki matung ina housing state Central Library Imphal asigi hana staff kungani pa lerambadagi thabaki matam loiraduna wathana khibadagi housing supnatagi staff taragani thoi khaktangairi laidi bi staff singa sidi chief librarians ama technical assistant ahum counter attendants ahum binder ama driver ama grade 4 karmasari ahum pun staff taragani thoi khaktaran tawduna leramlei Housing lady be staff sing a sigi manung the shoe, and the segi December Tama di Matang Segi, English sing and Kunga Mangaki, February the staff Mangasu, Tabak the Gimatam Loiraduna, Potagadori. Potagadori businga to the counter attendant Amana, December Tada Tabak the Gipotagragane Duga, English sing and Kunga Mangaki, February Tada, binder Ama, technical assistant Ama, grade 4 Ama, counter attendant Ama pun staff. Mga si potakragani maduna housing lady ba apun ba staff strength taragani thoidigi mga thabaki matam oiduna pothaki patarabadi direct khaktan state central library imphal si chalaiga dawri yamna nungai tribidi housing state central library imphal gi makhada ningthaukhong da hangdokli ba branch library ningthaukhong asigisu laifam tokpa infrastructure amadi staff masing suna laiti housing counter attendant ama grade 4 ama state central library imphal dagi utilize tawduna seasonary aduga manipur gi district taru haibari senapati urkhul tamenglong sandel susampur amadi thaubal da leiriba district library singa sisu maming tegi oina leiri laifam topu staff suna amadi infrastructure amata lairamda basu pauksi asina yingshulubda mek sina khangma ngamlakhi pauksi asina yingshulubda gi khangma ngamlakhi badi district library senapati urkhul dana grade 4 amamamna run tawduna leiri aduga tamenglong dana grade 4 amaga ldc amagana run tawri sandel dana librarians ama grade 4 amana run tawduna leiri susampur dana grade 4 amana run tawduna leiri thaubal dana librarian ama grade 4 ama counter attendants amana run tawduna leiri hairi staff singasi state central library imphal utilize tawduna seasonabani pausi asina yingshulubadagi khangba ngamlakhibadi Imphal West District Library amadi Imphal East District Library dana Chowkidar kam grade 4 amamamna run tawduna laidi hairibi staff sing regular oidriba ngaktani aduga Bishnupur District Library dana Chowkidar kam grade 4 haibadi regular staff nataba mioi amana run tawduna laidi aduga more kangpokpi none jaribamta laidiba district library sing asigi building sing saba loiduna lairabasu house power district library amagi oiba infrastructure amadi main power amata laitana laidi hairiba district library sing asisu Chowkidar kam grade 4 karmasari amani yingsinduna laidi maduna manipur laingakna manipur library gi ihau kankhanaba ihau house power oinadi paikhatana laidi habisi pauksi sina yingsulubada Yangshuluba matamda khangmamlaki pausi asina phangma paugi matung ina district library amagi laifam thokpa staff strength asi librarian ama ldc ama counter attendants ama grade 4 ama punna staff marini aduba hairi staff sing asi district library singi oinadi mapung phana leitabana ningthina run tawbungamdana mamingtagi oina ledi amaromna yamna thaganingai oiriba amana state central library imphal gi housing chief librarians oina puri bi sigi miyeng makhada leijabi thaduna honaduna staff masing ka hena wa labasu modern library amagi thakta pukhanaba yamna kan honaduna leiramba sini laingakna state central library imphal gi leifam thok staff masing suna happy drabasu housing leidiba staff taragan thaka asina office hour matam hendokna office work tawduna modern library gi thakta pukhanaba honaramki housing AI artificial intelligence
matam asida matam gasana digital gi lamda khong thangjin state central library imphal si bukhana bukhana hui loina December taraga manga digi hauduna lairiki mela amas pangthokna bukhana gani hanisu khangmangam nakhi maram aduna minister N Berena pairiba department gi manungsana art and culture gi department gi makhada state central library imphal si su lairibani aduna chief minister makna pairiba adugi manungda lairiba state central library bu adugi matik phibam sona award pa kyana pikthana maming tegi oina lairiba si manipur gi miyamna pena da bahaibu oire maduna athupa matamda chief minister gi miyang changbiduna mapung phaba matam gi suna ba state central library amagum ohen biu hainasu praja section kyadigi pauksi sida phongdok narakli makasa tharak poina to performana paumai masa ni phubra sianaba mioi singna lale haijatri faoba economic blockade khongjang handokloi nagaluk sing paumai masa phubra sianaba mioi singna lale haijatri faoba national highway to imphal dimapur lambi sathari economic blockade handokloi haina naga people's organization gi maikei digi section wapum thampi senapati district ki manung sanba kodom khuldigi bihi harangau blesana masum Liai Khulendagi Dalaubu Mamang Thagi Kuntraga Mathuri Imphal West ki lamsang area da mioi khrana tamthina purakiba madi shell mulhawi haba thawdoki matung satliba November tha asigi ahumgi nungthul pung mari taba matamdagi hauna Imphal Dimapur lambi da Naga People's Organization NPO na lusingduna economic ki khongjang asi sangsilakibani economic blockade asi ngasi ga thana namit humni sujingkhre khongjang asina maram moiduna Bharat ki tuan ba state singdagi Manipur da sangsilakwa pochai puba gari kya mau get amasu mau dagi horaga makhan phawgi marakta haus gari sing panduna lagi masida natana national highway si phawduna state sigi damak tangai fadana sangba atai polam sing pusalak puslekre nakala maramda paumai masani phubra sianaba mioishina lala haijatri phawba khongjang asi handokhi roi haina NPO gi wongang loi sumthoina phongdorakli paumi kharaga unabada sumthoina makhatana phongdorakibadi tampaki civil society organization sing thawdo asida warroisin purana bahona biu loinana asiguma thawdo asi matungda amuhana thoktana basin biu karigumba asiguma thawdok sing asi makhatana tholaklabadi khangmangamdabagi pankai lankiduna state singasi furup singi marakta sauna mukna tholak loi haningaliti haujik satharibe economic blockade asina Senapati district student association SDSA amadi Senapati district women's association SDWA yauna UNCM asum paumai naga yunan singwa lup singna su mapung phana sogoli hari makhasa tharak poina to pawm accident da miyo ema lekhidre ngarang thil pungani rom taba matamda moirang police station ki manung sana thamna popida e-rickshaw amaga gari masa thauduna lakpa miyo amaga thengjinambagi thaudok ta gari masa thauduna lakpa miyo edu laikana bangamdana laikidre hari laikidraba miyo edu thamna pok makha laikai digi khoirakpam benefit seikungatru apokpa laikidraba ke rabi khawi laikidraba gi haksa ngarang rims ki medal sangna postmortem tarba matung imung manung gi miyo singda oksingkhre thaudo aduga mari lainana moirang police su When police case malakot kredi out of Pomana Susampur Yungo Kaya Marum Fakat Pangam Crek Nang Susampur police ki Kangmun Susampur district ki Manung Sanba ke Bang Pai village Satakiba drive the Mio Enina Sakamari Panva Gariama the Puduna Lakpa Yamlava Yungo Singa Kona na Mio Enedus Pocket Credi Thaudo Siga Matam Ikan Kanadana Manak Nakpa Mapam Sing the Tibu Humbigi Tabak Satabada Yungo Kiamas Pocket Pangam Lady Drive adri yungo liter lising amaga songa madi kian beer songa fokat pangam lehari makhasa tharak poina to performana kanglo furup naiba mong na post tawba comment pibisingi matak action lokhalagani boboy social media platforms in the social media user kharana kanglo furup naiba mong da post tawba comment pibisingi matakta action lokhalagani haina Manipur Maitai Pangal Welfare Association ki president Kori Mayum boboy na phongdurakli Wafam singasi hatada leiba Manipur Maitai Pangal Organization ki office ta pangtokpa pawgi mifam na phongdokibani mangna makhata na hai lamdam asida sei kya nungsi sanana hingminarak liba igi maris oiriba Maitai amadi Maitai Pangal furup ani ki marakta yemauna hanba yaba mawona social media platform singda social media sizinaba kharana furup kanglup naiba mawona post torakpa madi thamoi sokpa yaba mawona comment kya taunarakpa asina maramoiduna furup ani asigi marakta khaibung tahanana bo khotnarakli basi lebak thibani lebak ki luraba tanpham kya da
punna lepminaduna awa nungai saruk yaminaduna lakliba phurup anigi nungsi sanaba tatna thanaba yaroidaba mari kalhana kaihananaba hotnaraklibasi organization asin yengduna leiroiki mangna hai nungsinabagi asetpa maribu semgatuna apunba manaba khunayama semnaba hotnaminasi loinana maite isalinaw singi maraktasu maite pangal singi lining laison panduna thamoi sokpa yaba mongna post tawba madi comment piriba singa sisu maite isalinaw singi leading CSO singna mi examyu loinana social media singna kangluk furup naiba mongna post thagalakpa comment piba mioi nipan mapan kaudunu wokhal taminakre ngasimak su mioi ma cyber crime report tawkre haba wafam su thamkhen su pausta makhatana phungdorakli social media site or Facebook the Korounganba khuman phongdorak wafam kharna Mizoram CM na direct Indian gi national security singnaduna wa hairaba faoba Indian government na kem toba ngamdabai maramdi mi kiti sa manai ni haiba wafam phongdorakli adu hauji koina di myam paus matanga se rusin jarage masum myam pura no update gaminasi